ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯨꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯇ ꯑꯁꯦꯡꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯍꯦꯟꯕ, ꯌꯨꯝꯗ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯅꯥꯎꯄꯥꯒ ꯑꯩꯈꯣꯏ 4 ꯈꯛꯇꯃꯛ ꯂꯩꯖꯕꯅꯤ꯫ ꯕꯕꯥꯁꯨ ꯃꯇꯝꯗꯨꯗ ꯆꯦꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯦ, ꯏꯅꯥꯎꯄꯥꯅ ꯀ꯭ꯂꯥꯁ 11ꯇꯃꯛ ꯇꯝꯃꯤ꯫ ꯕꯕꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯌꯨꯝꯕꯨꯗꯤ ꯄꯨꯔꯤ ꯍꯥꯏꯕꯕꯨ ꯃꯗꯨꯅ ꯃꯤꯔꯛ ꯇꯤꯟꯗꯨꯅ ꯅꯤꯡꯕ ꯊꯨꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯃꯁꯥꯁꯨ ꯁꯣꯟꯕꯒ ꯌꯨꯝꯗꯒꯤ ꯀꯌꯥ ꯍꯦꯟꯗꯣꯛꯇꯦ꯫ ꯌꯨꯝꯗ ꯊꯥꯖꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯀꯥꯏꯗ ꯈꯔ ꯌꯣꯟꯕ ꯅꯠꯇꯅ ꯑꯩꯁꯨ ꯕꯕꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯄꯁꯤ ꯌꯥꯝꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯕꯕꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯃꯤꯅꯁꯨ ꯈꯔ ꯑꯃ ꯃꯊꯦꯡꯗ ꯆꯠꯄ ꯀꯤꯅꯕ ꯂꯩꯀꯥꯏ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯏꯃꯥꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯑꯕꯗꯤ ꯅꯨꯄꯤ ꯑꯃ ꯁꯛꯂꯣꯟ ꯍꯣꯡꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨꯁꯨ ꯃꯦꯟ ꯔꯣꯗꯇꯅꯤ, ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯠꯇꯦ꯫ ꯃꯦꯟ ꯔꯣꯗꯇꯨꯒꯤ ꯃꯅꯥꯛꯇꯁꯨ ꯁ꯭ꯀꯨꯜ ꯑꯔꯤꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤ ꯏꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯤꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯅꯣꯡꯃꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯏꯃꯥ ꯕꯕꯥꯁꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯊꯔꯦ, ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯃꯥꯅ ꯌꯥꯅꯕ ꯑꯃꯨꯛꯇ ꯕꯕꯥꯗ ꯍꯥꯏꯅꯕꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯈꯣꯏꯅ ꯆꯥꯎꯔꯦ ꯈꯠꯆꯔꯕꯁꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯈꯣꯏꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯄꯥꯅ ꯅꯪꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕꯗꯣ꯫ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯅ ꯕꯕꯥꯗ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯔꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯟꯆꯦꯟꯕꯒ ꯇꯥꯟꯅꯔꯒ ꯃꯥꯅꯊꯕꯛ ꯁꯨꯕꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯗꯕꯅꯤ꯫ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯕꯥꯁꯨ ꯍꯜꯂꯛꯇꯨꯅ ꯇꯞꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯥ ꯅꯆꯥꯗꯨ ꯀꯨꯞꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ? ꯕꯕꯥꯅ ꯍꯪꯉꯛꯑꯕꯗꯨꯗꯗꯤ ꯏꯃꯥꯅꯁꯨ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯅꯆꯥꯁꯦ ꯃꯃꯥꯟꯅꯕꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯆꯧꯕ ꯅꯪꯅ ꯆꯥꯎꯔꯦ ꯈꯜꯂꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯅꯈꯣꯏꯁꯦ ꯄꯤꯛꯂꯤꯕꯣꯏꯗ ꯅꯤꯡꯉꯤ꯫ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯤꯡꯁꯨ ꯃꯅꯤꯡ ꯑꯃꯠꯇ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯅꯠꯇꯦꯗ, ꯕꯕꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯏꯃꯥ ꯍꯥꯏꯔꯦ ꯃꯁꯥꯁꯨ ꯁꯣꯜꯂꯦ, ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯣꯂꯦꯖ ꯂꯣꯏꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯃꯤꯟꯅꯒꯦ ꯈꯟꯕꯅꯤ꯫ ꯑꯩꯅ ꯇꯦꯛ ꯊꯕꯛꯇꯨ ꯌꯥꯎꯔꯕꯗꯤ ꯏꯃꯨꯡꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯅꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯔꯛ ꯇꯤꯜꯂꯕꯗꯤ ꯃꯤꯔꯛ ꯅꯥꯔ ꯈꯪꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ꯫ ꯌꯦꯛꯅꯕ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ, ꯑꯩ ꯏꯃꯥꯒ ꯕꯕꯥꯒꯅ ꯌꯥꯗꯕꯗꯣ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ꯫ ꯍꯌꯦꯡꯗꯨ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯂꯟꯆꯦꯟꯕꯒ ꯇꯥꯟꯅꯔꯒꯦ, ꯑꯗꯨꯒ ꯊꯕꯛꯀꯤꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯅꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯆꯥꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯩꯅ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯇꯥꯎ ꯅꯪ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯅꯥꯒ ꯃꯥꯜꯂꯨꯔꯦ꯫ ꯂꯥꯛꯎ ꯀꯥꯈꯠꯂꯛꯎ꯫ ꯀꯩ ꯂꯩꯒꯦꯕ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯌꯨꯛꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯑꯩꯁꯨ ꯅꯣꯛꯇꯨꯅ ꯏꯇꯥꯎꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯀꯔꯤ ꯋꯥꯅꯣ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯤꯀꯣ, ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯑꯩꯅꯁꯨ ꯏꯇꯥꯎ ꯋꯥꯔꯤꯁꯦ ꯐꯣꯟꯗ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯏꯇꯥꯎꯅ ꯍꯥꯏꯒꯦ ꯍꯥꯏꯕꯕꯨ? ꯑꯩꯁꯨ ꯏꯇꯥꯎ ꯅꯣꯏ ꯊꯕꯛ ꯁꯨꯕꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯒꯦ? ꯌꯥꯔꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯕꯕꯥꯅꯕꯨ ꯌꯥꯕ꯭ꯔꯣ ꯏꯇꯥꯎꯅ ꯊꯕꯛ ꯌꯥꯎꯒꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯊꯕꯛꯄꯨꯗꯤ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯑꯃ ꯅꯧꯅ ꯄꯥꯏꯈꯠꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯌꯥꯔꯦ, ꯑꯗꯨꯒꯤ ꯅꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯗꯣ ꯑꯩꯁꯨ ꯋꯥꯔꯦ, ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ꯫
ꯑꯗꯣ ꯅꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯑꯩ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯗꯕ ꯑꯣꯏꯗꯤ ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯅꯪꯅ ꯌꯥꯎꯅꯤꯡꯉꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯗ ꯍꯥꯏꯅꯕꯤꯔꯒꯦ, ꯌꯥꯅꯤꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ, ꯊꯕꯛ ꯆꯠꯄꯗꯨꯕꯨꯗꯤ ꯈꯔ ꯂꯥꯞꯄꯦ, ꯑꯗꯨꯅ ꯅꯪꯒꯤ ꯁꯥꯏꯀꯜ ꯂꯩꯔꯗꯤ ꯑꯩꯒ ꯑꯗꯨꯝ ꯁꯥꯏꯀꯜꯗ ꯆꯠꯁꯤ꯫ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ, ꯅꯪ ꯍꯣꯔꯦꯟ ꯍꯪꯂꯒ ꯃꯔꯣꯟꯗꯣ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯄ ꯎꯕꯗ ꯏꯃꯥꯅ ꯇꯞꯅ ꯍꯪꯉꯛꯏ, ꯑꯆꯧꯕ ꯍꯪꯉꯛꯑꯕꯣ, ꯀꯃꯥꯏꯅ ꯇꯧꯔꯦ, ꯌꯥꯅꯔꯕꯣ? ꯑꯩꯅꯁꯨ ꯏꯃꯥ ꯍꯣꯔꯦꯟ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯛꯏ, ꯑꯗꯣ ꯊꯕꯛꯀꯤꯗꯤ ꯌꯥꯅꯤ ꯍꯥꯏꯍꯧꯏ꯫ ꯑꯩꯁꯨ ꯊꯕꯛꯁꯦ ꯆꯠꯂꯗꯤ ꯈꯔꯗꯤ ꯁꯥꯐꯔꯅꯤ꯫ ꯁꯨꯝꯅ ꯅꯨꯡꯗꯥꯡꯗꯣ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯊꯕꯛꯇꯣ ꯌꯥꯔꯅꯤ ꯆꯠꯄ ꯍꯧꯔꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯊꯪꯗ ꯏꯃꯥꯟꯅꯕꯒ ꯑꯩꯒꯁꯨ ꯊꯕꯛꯇꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯄꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯁꯤꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕꯁꯦ ꯂꯥꯟꯊꯣꯛꯑꯒ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯅꯨꯡꯗꯥꯡꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤ, ꯅꯨꯡꯊꯤꯜ ꯅꯣꯡꯃꯪꯕꯗꯁꯨ ꯁꯤꯗ ꯑꯍꯤꯡ ꯊꯦꯡꯉꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯃꯐꯝꯗꯨꯗ yenglammi꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯐꯝꯗꯨ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯇꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯤ ꯄꯥꯛꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ, ꯑꯁꯦꯡꯕꯒꯤꯅꯤ ꯏꯇꯥꯎ, ꯃꯤ ꯂꯣꯏꯅ ꯈꯪꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯀꯤꯗꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯐꯝꯁꯤꯗ ꯂꯥꯟꯗꯨꯅ ꯆꯠꯄ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯑꯩꯁꯨ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯂꯥꯛꯑꯣ, ꯊꯕꯛ ꯃꯐꯝ ꯌꯧꯅꯕ ꯆꯠꯂꯁꯤ꯫ ꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯕꯗꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯥꯏꯗꯨꯅ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄꯗꯨꯗ ꯇꯪꯈꯥꯏꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯏꯃꯥꯟꯅꯕꯒ ꯑꯩꯒꯗ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯅꯥꯎ ꯑꯅꯤ ꯉꯁꯤꯗꯤ ꯁꯤꯗ ꯍꯤꯗꯥꯛ ꯈꯔ ꯊꯛꯑꯒ ꯆꯥꯕ ꯊꯛꯄ ꯇꯧꯈ꯭ꯔꯁꯤ, ꯌꯨꯝꯕꯨꯅꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅꯁꯨ ꯏꯌꯥꯝꯕ ꯑꯩꯗꯤ ꯊꯛꯄ ꯆꯥꯕꯗꯤ ꯍꯩꯇꯦ, ꯍꯥꯟꯅꯗꯒꯤꯁꯨ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯈꯣꯏꯒ ꯄꯨꯜꯂꯗꯤ ꯈꯔ ꯇꯝꯁꯤꯜꯂꯨ, ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯁꯤ, ꯌꯨꯝꯕꯨꯅꯁꯨ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯩꯁꯨ ꯍꯣꯏ ꯏꯌꯥꯝꯕ ꯆꯥꯛꯄꯨꯗꯤ ꯆꯥꯁꯤ ꯌꯥꯏꯌꯦ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ꯫ ꯁꯨꯝꯅ ꯌꯨꯝꯗ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯄꯨꯜꯂꯕꯅꯤꯅ ꯃꯣꯏꯅ ꯌꯥꯗꯕꯗꯒꯤ ꯑꯩꯁꯨ ꯈꯔꯗꯤ ꯊꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕꯒ ꯑꯩꯒꯁꯨ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯍꯜꯂꯛꯄꯗꯨꯗ ꯄꯨꯡꯁꯨ 12 ꯇꯥꯒꯗꯧꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯏꯃꯥꯟꯅꯕꯅ ꯍꯥꯏꯈꯤꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯊꯥꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯅꯔ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯍꯪꯉꯛꯑꯝꯃꯤ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ, ꯂꯥꯛꯑꯣ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯌꯨꯝ ꯍꯜꯂꯁꯤ꯫ ꯑꯩꯁꯨ ꯍꯤꯗꯥꯛ ꯊꯛꯎꯕꯗꯨ ꯅꯨꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯩꯝꯇ ꯈꯟꯗꯅ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯌꯨꯝ ꯌꯧꯔꯗꯨꯅ ꯑꯩꯁꯨ ꯆꯪꯉꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯊꯕ ꯉꯥꯛ ꯂꯩꯕꯒ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯇꯧꯔꯤꯁꯤꯕꯨ, ꯏꯃꯥꯒ ꯆꯪꯉꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯌꯦꯅꯦ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯆꯠꯄꯒꯤ ꯁꯑꯣꯡꯁꯦ ꯑꯗꯨꯝ ꯐꯪꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯕꯕꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ, ꯑꯆꯧꯕ ꯅꯪ ꯊꯕꯛ ꯆꯠꯂꯒ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯏꯄꯥ ꯄꯥꯝꯗꯦ, ꯍꯤꯗꯥꯛꯀꯁꯨ ꯊꯛꯂꯛꯄ ꯃꯥꯜꯂꯦꯀꯣ ꯅꯪ ꯉꯔꯥꯡꯗꯤ ꯏꯄꯥꯅ ꯌꯦꯡꯕꯗ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯏꯃꯥꯟꯅꯕ ꯄꯨꯟꯕꯗꯨꯗ ꯈꯔ ꯑꯗꯨꯛ ꯇꯧꯕꯅꯤ, ꯃꯇꯨꯡꯗꯗꯤ ꯇꯧꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯕꯕꯥ ꯉꯔꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯝꯕ꯭ꯔꯣ? ꯕꯕꯥꯅꯁꯨ ꯆꯪꯉꯛꯑꯝꯗꯦ, ꯅꯪꯅ ꯍꯜꯂꯛꯄꯗꯨ ꯏꯄꯥꯅ ꯎꯍꯧꯕꯅꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯕꯕꯥ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯕꯛ ꯆꯠꯅꯕ ꯏꯃꯥꯟꯅꯕꯗꯨ ꯍꯧꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯇꯞꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯉꯔꯥꯡꯗꯣ ꯅꯪꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯊꯥꯗꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯁꯨ ꯉꯔꯥꯡ ꯍꯤꯗꯥꯛ ꯉꯥꯎꯕꯒꯤꯔ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯣ ꯑꯩꯅ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗꯁꯨ ꯑꯩꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅꯁꯨ, ꯅꯪ ꯍꯤꯗꯥꯛ ꯉꯥꯎꯕꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯊꯕꯛ ꯃꯐꯝꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯁꯨ ꯑꯩꯁꯦ ꯏꯁꯥꯗ ꯍꯩꯅꯤꯡꯕ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯉꯔꯥꯡ ꯎꯈꯤꯕꯗꯨ ꯈꯛꯇ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯃ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ, ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?
ꯑꯩꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯟꯅꯤꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯔꯗꯤ ꯑꯩ ꯉꯟꯇꯥꯅ ꯍꯟꯈ꯭ꯔꯒꯦ꯫ ꯏꯌꯥꯝꯕꯗꯨꯅꯁꯨ ꯐꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯜꯂꯣ, ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯗ ꯉꯟꯇꯥ ꯍꯜꯂꯛꯄꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯧꯕ, ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯉꯟꯇꯥ ꯍꯜꯂꯛꯑꯗꯤ? ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯊꯟꯇ ꯀꯥꯗ ꯂꯩꯕ ꯇꯟꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯊꯕꯛ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯩꯁꯨ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯅꯨꯡꯅ ꯊꯣꯝꯂꯛꯄꯗꯧꯅ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯊꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯁꯑꯣꯡ ꯁꯌꯥ ꯈꯔ ꯐꯪꯉꯤ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯐꯪꯉꯛꯇꯕ ꯇꯥꯔꯛꯇꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅꯁꯨ, ꯀꯩꯅꯣ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯏꯃꯥ ꯍꯣꯏꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗꯦ, ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯒꯦ ꯌꯨꯝꯗꯕꯨ? ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩ ꯏꯊꯟꯇ ꯇꯧꯔꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯨ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯍꯥꯟ ꯎꯔꯛꯄꯗꯨꯅ ꯇꯧꯔꯤꯕꯔꯥ? ꯑꯩꯕꯨ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯍꯧꯕꯅ ꯐꯥꯗꯣꯔꯤꯕ꯭ꯔꯥ? ꯁꯤ ꯈꯟꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯍꯧꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯗꯤ ꯅꯣꯡ ꯅꯤꯅꯤ ꯊꯕꯛ ꯆꯠꯂꯔꯣꯏ, ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇꯨ ꯁꯨꯕꯗꯨ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯐꯥꯎ ꯁꯨꯈꯤꯔꯝꯃꯤ꯫ ꯅꯣꯡꯒ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯕꯒ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯗꯅ ꯉꯥꯛꯁꯨ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯝꯃꯤ, ꯅꯪꯕꯨ ꯅꯊꯟꯇ ꯍꯟꯕ ꯌꯥꯗꯣꯔꯤꯕꯣ ꯅꯣꯡꯇꯥꯁꯤꯒ? ꯑꯩꯁꯨ ꯌꯥꯅꯤꯗ ꯏꯌꯥꯝꯕ, ꯅꯣꯡ ꯈꯤꯇꯪ ꯍꯥꯡꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯒ ꯂꯝꯕꯤ ꯄꯨꯜꯂꯝꯃꯒꯗꯤ ꯐꯒꯗꯕꯅꯤ, ꯅꯪꯁꯨ ꯅꯊꯟꯇ ꯍꯟꯈꯤꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯄꯨꯡꯗꯤ 10 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯍꯥꯡꯕꯒ ꯑꯩꯁꯨ ꯌꯨꯝꯗ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯒ ꯇꯥꯕꯒ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯝꯕꯤꯁꯤꯗ ꯆꯠꯂꯝꯗꯦ꯫ ꯑꯩꯁꯨ ꯇꯁꯦꯡꯅ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯝꯍꯥꯡꯁꯤꯗ ꯏꯊꯟꯇ ꯆꯠꯀꯅꯤ ꯈꯟꯕꯗ꯫ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯍꯥꯏꯅꯕꯤ ꯂꯝꯍꯥꯡꯗꯨ ꯌꯧꯔꯛꯄꯗ ꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯉꯥꯜꯗꯨꯁꯨ ꯑꯩꯅ ꯐꯪꯂꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤ ꯂꯥꯛꯏꯉꯩꯁꯤꯗ ꯊꯨꯅ ꯊꯧꯍꯧꯔꯒꯦ ꯍꯥꯏꯗꯅ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁꯥꯏꯀꯜꯗꯨ ꯂꯩꯊꯣꯛꯄꯗ ꯇꯨꯡꯗ ꯂꯥꯛꯏꯕ ꯒꯥꯔꯤꯗꯨꯅ ꯑꯩꯕꯨ ꯊꯦꯡꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯅ ꯑꯩꯕꯨ ꯊꯦꯡꯉꯦ ꯈꯪꯂꯕꯁꯨ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯨꯅ ꯐꯣꯔꯁ ꯀꯟꯅ ꯊꯣꯝꯂꯝꯕꯗꯒꯤ ꯀꯧꯕ ꯐꯥꯎꯕ ꯉꯝꯗꯅ ꯌꯥꯝ ꯋꯥꯅ ꯃꯐꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯁꯥꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯇꯥꯈꯤ꯫ ꯃꯤ ꯑꯃꯠꯇꯁꯨ ꯂꯥꯛꯄ ꯑꯩꯅ ꯎꯈꯤꯔꯝꯗꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯋꯥꯈꯜ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯈꯤ꯫ ꯑꯩꯒꯤ ꯈꯣꯡꯁꯨ ꯊꯥ ꯑꯃꯃꯨꯛꯇꯤ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯗꯁꯨ ꯃꯐꯝ 10ꯃꯨꯛ ꯐꯣꯠꯄꯒꯤ ꯗꯥꯛꯐꯝ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯪꯉꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯁꯣꯔ ꯑꯣꯛꯅꯕꯗꯒꯤ ꯇꯧꯔꯤꯕꯅꯤ, ꯃꯐꯝꯗꯣ ꯂꯝꯍꯥꯡꯅꯤ, ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝꯅꯤ, ꯑꯗꯨꯅ ꯃꯊꯦꯡꯗ ꯅꯊꯟꯇ ꯍꯜꯂꯛꯄꯗꯣ ꯏꯄꯥꯅ ꯄꯥꯝꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ? ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯕꯗꯒꯤ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯂꯤꯕꯁꯤꯅꯤ꯫ ꯅꯈꯣꯡꯁꯤꯁꯨ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ꯫ ꯊꯥ ꯑꯃꯃꯨꯛꯇꯤ ꯄꯣꯊꯥꯅꯕ ꯗꯣꯛꯇꯔꯅ ꯍꯥꯏꯕꯅꯤ꯫ ꯆꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯂꯩꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯌꯨꯝ ꯌꯧꯕꯒ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯂꯝꯍꯥꯡꯗꯨꯗ ꯆꯠꯇꯨꯅꯁꯨ ꯂꯩꯖꯕ ꯈꯔ ꯀꯠꯆꯗꯨꯅ ꯈꯣꯏꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯂꯤꯕ ꯑꯅꯥꯕꯁꯤꯡꯗꯨꯁꯨ ꯐꯕ ꯉꯥꯏꯕꯗ ꯊꯥ ꯑꯃꯃꯨꯛꯇꯤ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨꯗ ꯃꯤꯁꯨ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅ ꯀꯌꯥ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯔꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯖꯔꯦ꯫
ꯏꯃꯥ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯟꯕꯗꯒꯤ ꯑꯩꯅ ꯌꯨꯝꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯃꯌꯥꯝꯁꯤꯡꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫